ꯀꯩꯅꯣꯒꯨꯝꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯗꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯕꯀꯤꯅꯒꯔ ꯋꯥꯡꯆꯤꯡꯒꯤ ꯁꯨꯔꯥꯔꯣꯗ ꯍꯜꯂꯛꯑꯦ ꯉꯁꯤ ꯄꯨꯡ 10:35ꯗ ꯁꯣꯔꯠꯀꯠ ꯇ꯭ꯔꯦꯟ ꯇꯣꯡꯉꯦ ꯂꯝꯕꯤꯗ ꯄꯨꯡ 1:30ꯗ ꯊꯨꯡꯒꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯗꯦꯠ 18ꯒꯤ ꯄꯨꯡ ꯁꯤꯡꯁꯦ ꯊꯨꯡꯒꯅꯤ ꯁꯤꯅ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯑꯩꯁꯨ ꯊꯣꯛꯆꯔꯛꯀꯦ ꯁꯤꯅ ꯉꯥꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯇꯝꯃꯤꯟꯅꯁꯤ ꯁꯤꯅ ꯃꯌꯥꯝꯀꯣ ꯍꯧꯖꯤꯛ ꯑꯩ ꯇ꯭ꯔꯦꯟꯗ ꯐꯝꯃꯤ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯐꯝꯃꯤ ꯇꯤꯀꯦꯠꯇꯣ ꯔꯤꯖꯥꯔꯕꯦꯁꯟ ꯐꯪꯗꯕꯅꯤꯅ ꯖꯦꯅꯦꯔꯦꯜꯗ ꯑꯣꯏꯅ ꯀꯛꯂꯛꯑꯦ ꯁꯨꯄꯔ ꯊꯥꯔ ꯂꯝꯕꯤꯃꯀꯣ ꯑꯗꯨꯒ ꯂꯝꯕꯤꯗꯩꯅ ꯁꯤꯡꯖꯃꯧꯒꯤ ꯑꯩ ꯇꯧꯔꯛꯏ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯐꯝꯃꯤꯀꯣ ꯈꯛꯇꯅꯤ ꯑꯗꯣ ꯑꯩ ꯖꯦꯅꯔꯦꯜꯗ ꯑꯣꯏꯅ ꯀꯥꯈꯠꯂꯛꯑꯦ ꯁꯤꯡꯄꯔꯗ ꯀꯥꯈꯠꯂꯛꯑꯦ ꯖꯦꯅꯔꯦꯜꯗꯣ ꯀꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯃꯊꯪ ꯑꯩ ꯁꯨꯃꯁꯀꯥꯗ ꯌꯦꯡꯖꯒꯦ ꯁꯤꯅ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯗꯤꯃꯥꯄꯨꯔ ꯌꯧꯔꯦ ꯗꯤꯃꯥꯄꯨꯔ ꯁ꯭ꯇꯦꯁꯟꯗ ꯀꯨꯝꯃꯦ ꯍꯧꯖꯤꯛ ꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯇ꯭ꯔꯦꯟ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ ꯑꯗꯣ ꯇꯤꯇꯤ ꯆꯦꯛꯀꯤꯡ ꯂꯥꯛꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯗꯦꯕ ꯀꯔꯕꯥꯔꯅꯤ ꯁꯤ ꯗꯤꯃꯥꯄꯨꯔ ꯌꯧꯔꯦꯀꯣ ꯑꯩꯅ ꯍꯩꯅꯈꯤꯗꯕ ꯀꯔꯕꯥꯔꯅꯤꯀꯣ ꯇꯤꯀꯦꯠ ꯁꯤꯠ ꯀꯃꯥꯏꯅ ꯇꯥꯗꯅ ꯐꯝꯕꯁꯦ ꯑꯗꯨꯕꯨ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯇꯤꯇꯤ ꯂꯥꯛꯑꯒ ꯆꯠꯁꯥ ꯉꯥꯡꯅꯕꯗꯣ ꯉꯥꯡꯅꯖꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯝꯗꯤꯡꯐꯥꯎꯇꯅꯤꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯇꯤꯇꯤ ꯀꯥꯔꯛꯄꯁꯦ ꯑꯩꯅ ꯀꯤꯖꯈ꯭ꯔꯕ ꯍꯥꯏꯗꯤ ꯇꯣꯡꯒꯗꯕ ꯖꯦꯅꯔꯦꯜ ꯁꯤꯠ ꯇꯣꯡꯒꯗꯕ ꯁꯤꯜꯄꯔꯗ ꯇꯣꯡꯉꯛꯄꯅꯤꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯒꯦ ꯇꯤꯇꯤ ꯂꯥꯛꯑꯒ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯕꯗꯣ ꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯇ꯭ꯔꯦꯟ ꯊꯥꯔꯅꯤ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ 5-10 ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯥꯔꯅꯤ ꯑꯗꯨꯒ ꯑꯩ ꯇ꯭ꯔꯦꯟ ꯀꯥꯔꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯣ ꯑꯩ ꯃꯊꯪ ꯁꯨꯝ ꯑꯩ ꯉꯥꯟꯗ ꯌꯦꯡ ꯇꯥꯍꯟꯖꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯝꯗꯤꯡ ꯌꯧꯔꯦ ꯄꯨꯡ 1:35ꯗ ꯂꯝꯗꯤꯡ ꯌꯧꯔꯦꯀꯣ ꯍꯧꯖꯤꯛ ꯄꯨꯡ 3:35 ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔ ꯇ꯭ꯔꯦꯟ ꯂꯥꯛꯀꯅꯤ ꯑꯗꯨ ꯉꯥꯏꯒꯅꯤ ꯃꯌꯥꯝꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤ ꯂꯝꯗꯤꯡ ꯁꯤꯒ ꯂꯩ ꯂꯝꯗꯤꯡ ꯁ꯭ꯇꯦꯁꯟꯁꯤꯒ ꯂꯩꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯁꯤꯒ ꯐꯝꯃꯦ ꯑꯗꯣ ꯁꯨꯄꯔꯊꯥꯔꯗꯩ ꯇꯣꯡꯕꯗ ꯖꯦꯅꯦꯔꯦꯜꯗ ꯀꯛꯂꯛꯑꯦ ꯑꯗꯣ ꯗꯤꯐꯨ ꯌꯧꯔꯒ ꯃꯌꯥꯝ ꯇꯤꯇꯤ ꯂꯥꯛꯇꯅ ꯂꯨꯄꯥ 200 ꯂꯧꯈ꯭ꯔꯦ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯐꯝꯅ ꯂꯥꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯝꯗꯤꯡꯗꯩꯅ ꯁꯤꯜꯆꯔ ꯌꯧꯕꯗꯤ ꯔꯤꯖꯥꯔꯕꯦꯁꯟ ꯇꯧꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯑꯗꯣ ꯋꯥꯅ ꯌꯧꯔꯛꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯈꯪꯗꯦ ꯃꯣꯏ ꯄꯨꯡ 3:30 ꯇ꯭ꯔꯦꯟ ꯇꯥꯏꯃꯤꯡ ꯑꯗꯨ ꯃꯇꯝꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯍꯥꯏ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯝꯗꯤꯡꯗ ꯂꯩꯔꯤꯀꯣ ꯁꯤ ꯂꯝꯗꯤꯡ ꯁ꯭ꯇꯦꯁꯟꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯅꯝꯕꯔ 5ꯇ ꯂꯩ ꯍꯧꯖꯤꯛꯀꯣ ꯁꯤ ꯂꯝꯗꯤꯡ ꯄ꯭ꯂꯦꯠꯐꯣꯝ ꯅꯝꯕꯔ 5ꯇ ꯂꯩ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯃꯌꯥꯝ ꯋꯥꯗꯤ ꯋꯥꯔꯦꯀꯣ ꯑꯗꯨꯒ ꯃꯊꯪ ꯁꯨꯝ ꯑꯩ ꯚꯤꯗꯤꯑꯣ ꯁꯨꯝ ꯂꯧꯖꯒꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯌꯥꯝ ꯆꯤꯛꯄꯅꯦ ꯁ꯭ꯇꯦꯁꯟꯗ ꯆꯠꯄ ꯏꯁꯤꯡ ꯃꯌꯥꯝꯁꯨ ꯋꯥꯔꯝꯒꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯀꯥꯡꯁꯨ ꯆꯤꯛꯏ ꯑꯗꯨꯝ ꯀ꯭ꯋꯥꯁꯨ ꯆꯥꯗ꯭ꯔꯕꯅꯤꯅ ꯁꯦꯈꯔ ꯑꯅꯤ ꯑꯗꯨꯝ ꯎꯝꯃꯒ ꯁꯨꯝ ꯂꯩꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯃꯊꯪ ꯁꯨꯝ ꯂꯧꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯁꯤꯜꯆꯔ ꯇꯨ ꯗꯤꯜꯂꯤꯒꯤ ꯇ꯭ꯔꯦꯟ ꯂꯥꯛꯑꯦ ꯁꯤꯜꯆꯔ ꯇꯨ ꯀꯩꯅꯣꯒꯤ ꯗꯤꯜꯂꯤꯒꯤꯀꯣ ꯍꯦꯛꯇ ꯊꯨꯡꯉꯔꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯇ꯭ꯔꯦꯟꯁꯦ ꯄꯨꯡ 3:30 ꯍꯥꯏꯕꯅꯦꯕ 3:30ꯗꯣ ꯍꯧꯖꯤꯛ ꯀꯥꯎꯟꯇꯔ ꯆꯪꯉ ꯌꯦꯡꯕꯗꯅꯦ ꯇ꯭ꯔꯦꯟꯁꯤꯁꯦ ꯄꯨꯡ 1:30 ꯂꯦꯠ ꯑꯣꯏ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯏꯅ ꯑꯁꯤꯗ ꯄꯨꯡ 4:30 ꯑꯗꯨꯋꯥꯏꯗꯒ ꯊꯨꯡꯒꯅꯤ ꯍꯥꯏꯔꯦꯀꯣ ꯄꯨꯡ 4:30ꯗꯒ ꯊꯨꯡꯒꯅꯤ ꯍꯥꯏꯔꯦꯕ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯩ ꯄ꯭ꯂꯦꯠꯐꯣꯝ 5ꯗꯩ ꯆꯠꯂꯒ ꯄ꯭ꯂꯦꯠꯐꯣꯝ 4ꯗ ꯇ꯭ꯔꯦꯟ ꯆꯪꯉꯛꯄꯗꯨꯒꯅꯦ ꯑꯁꯨꯝ ꯑꯩꯅ ꯇ꯭ꯔꯦꯟ ꯆꯪꯉꯛꯄꯗꯨꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯂꯧꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯃꯇꯝꯕꯨꯗꯤ ꯊꯦꯡꯉꯦ ꯏꯃꯥ ꯑꯗ ꯐꯝꯃꯤ ꯀꯣ ꯑꯁꯤꯗ ꯃꯣꯏ ꯅꯨꯡꯗꯥꯡꯒꯤ ꯇ꯭ꯔꯦꯟ ꯂꯥꯛꯄꯒꯤ ꯍꯣꯇꯦꯜ ꯃꯌꯥꯝꯁꯤ ꯂꯩ ꯆꯥꯅꯕꯁꯨ ꯌꯥꯎꯅꯔꯤ ꯆꯥꯅꯕꯁꯨ ꯌꯥꯎꯅꯔꯤ ꯃꯌꯥꯝꯀꯣ ꯑꯁꯤꯅꯤ ꯂꯝꯗꯤꯡ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯀꯣ ꯍꯧꯖꯤꯛ ꯃꯣꯏ ꯇ꯭ꯔꯦꯟ ꯐꯥꯈꯤꯗꯣꯔꯦ ꯁꯤꯜꯆꯔ ꯗꯤꯜꯂꯤ ꯆꯠꯄꯒꯤ ꯇ꯭ꯔꯦꯟꯅꯤ ꯃꯊꯪ ꯁꯨꯝ ꯂꯧꯖꯒꯦꯀꯣ ꯃꯇꯝ ꯑꯗꯨꯝ ꯂꯦꯟꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯑꯩ ꯇ꯭ꯔꯦꯟ ꯉꯥꯏꯕ ꯑꯣꯏꯅꯀꯣ ꯃꯊꯪ ꯂꯧꯖꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯅ ꯋꯦꯇꯤꯡ ꯔꯨꯝꯁꯤꯒ ꯂꯩꯀꯣ ꯁꯤꯅ ꯃꯣꯏꯒꯤ ꯋꯦꯇꯤꯡ
ꯄꯨꯡꯗꯣꯡ ꯁꯤꯗ ꯂꯥꯛꯑꯒ ꯄꯨꯡꯗꯣꯡꯒꯤ ꯀꯩꯅꯣ ꯂꯩꯔꯦ ꯑꯩ ꯃꯊꯪ ꯁꯨꯝ ꯂꯧꯖꯒꯦ ꯁꯤꯅ ꯃꯌꯥꯝ ꯄ꯭ꯂꯦꯠꯐꯣꯝ 5ꯗ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯄꯦꯇ꯭ꯔꯣꯜꯒꯤ ꯇꯦꯡꯀꯤꯅꯦ ꯌꯥꯝ ꯐꯖꯗ꯭ꯔꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝꯁꯤꯅ ꯄꯦꯇ꯭ꯔꯣꯜ ꯄꯤꯕ ꯇꯦꯡꯀꯤ ꯀꯣ ꯃꯥꯏ ꯌꯦꯡꯕꯗ ꯐꯖꯕꯅꯤ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯌꯦꯡꯕ ꯅꯨꯡꯁꯤꯗꯦ ꯌꯦꯡꯕꯗ ꯀꯣ ꯃꯌꯥꯝ ꯇ꯭ꯔꯦꯟ ꯉꯥꯏꯕꯗ ꯅꯣꯡꯉꯥꯜꯂꯦ ꯄꯨꯡ 4:30 ꯇꯥꯔꯦ ꯑꯗꯣ ꯇ꯭ꯔꯦꯟ ꯍꯧꯖꯤꯛ ꯂꯪꯀꯥ ꯌꯧꯔꯦ ꯍꯥꯏꯀꯣ ꯌꯥꯝꯗꯕꯤꯗ ꯄꯨꯡ 4:30ꯗꯗꯤ ꯇ꯭ꯔꯦꯟ ꯊꯨꯡꯉꯔꯅꯤ ꯁ꯭ꯇꯦꯁꯟꯗ ꯄ꯭ꯂꯦꯠꯐꯣꯝ 5ꯗ ꯀꯣ ꯁꯤꯅ ꯃꯌꯥꯝ ꯋꯥꯔꯦ ꯉꯁꯤꯁꯦ ꯃꯤꯠ ꯅꯥꯒ ꯉꯥꯡꯉꯦ ꯈꯣꯡꯒ ꯂꯣꯏ ꯄꯣꯝꯈꯠꯂꯦ ꯁꯤꯅ ꯃꯌꯥꯝ ꯁꯤꯁꯦ ꯃꯌꯥꯝ ꯇꯨꯝꯅꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯀꯥꯡꯒ ꯆꯤꯛꯇ꯭ꯔꯥ ꯈꯪꯗꯦꯕꯣ ꯃꯌꯥꯝ ꯇꯨꯝꯅꯔꯤꯁꯤ ꯌꯦꯡꯉꯨ ꯁꯤꯅ ꯃꯌꯥꯝ ꯀꯥꯡꯒ ꯆꯤꯛꯇ ꯃꯥꯜꯂꯦ ꯃꯌꯥꯝ ꯇꯨꯝꯅꯔꯤꯁꯤ ꯌꯦꯡꯉꯨ ꯁꯤꯅꯤ ꯇ꯭ꯔꯦꯟꯗ ꯆꯠꯄ ꯇ꯭ꯔꯦꯟ ꯖꯔꯅꯤꯒꯤ ꯂꯝꯕꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦꯀꯣ ꯁꯤꯅ ꯃꯌꯥꯝꯁꯨ ꯈꯪꯅꯔꯝꯒꯅꯤꯀꯣ ꯑꯗꯩ ꯄꯨꯡ 4:30 ꯇꯥꯔꯦ ꯇ꯭ꯔꯦꯟꯗꯤ ꯂꯥꯛꯑꯅꯤ ꯅꯣꯡꯁꯨ ꯂꯥꯛꯏꯁꯤꯅ ꯃꯌꯥꯝ ꯌꯨꯝꯗ ꯄꯥꯎ ꯂꯧꯕꯗꯁꯨ ꯅꯣꯡ ꯌꯥꯝ ꯇꯨꯏ ꯌꯥꯏ ꯑꯩꯈꯣꯏ ꯁꯤꯜꯆꯔꯗ ꯅꯣꯡ ꯌꯥꯝ ꯆꯨꯏ ꯌꯥꯏꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯄꯨꯡ 4:30 ꯇꯥꯔꯦ ꯑꯗꯣ ꯄꯨꯡ 4:30ꯗꯗꯤ ꯆꯪꯉꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯈꯪꯗꯦ ꯑꯦꯅꯥꯎꯟꯁ ꯇꯧꯔꯛꯇ꯭ꯔꯤ ꯃꯣꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯩꯈꯣꯏ ꯁꯤꯅ ꯃꯌꯥꯝ ꯇ꯭ꯔꯦꯟ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯈꯪꯍꯟꯖꯒꯦ ꯚꯤꯗꯤꯑꯣ ꯂꯧꯖꯔꯛꯀꯦ ꯁꯤꯅ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯏꯆꯤꯟꯅꯥꯎ ꯖꯥꯇꯤꯡꯒ ꯁ꯭ꯇꯦꯁꯟ ꯌꯧꯔꯦ ꯂꯝꯕꯤ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯏ ꯌꯥꯏꯀꯣ ꯅꯣꯡ ꯆꯨꯕꯗꯨꯅꯅꯦ ꯑꯗꯣ ꯁꯤ ꯖꯥꯇꯤꯡꯒ ꯁ꯭ꯇꯦꯁꯟꯀ ꯃꯜꯒꯥꯔꯤ ꯁꯤꯗ ꯁ꯭ꯇꯣꯞ ꯂꯩꯔꯦ ꯃꯣꯏ ꯖꯥꯇꯤꯡꯒꯒꯤ ꯆꯤꯡ ꯃꯥꯟꯁꯨ ꯃꯌꯥꯝ ꯂꯩꯆꯤꯟ ꯅꯣꯡ ꯄꯣꯝ ꯂꯩ ꯃꯌꯥꯝ ꯌꯧꯅꯦ ꯑꯗ ꯂꯩꯆꯤꯟꯗ ꯄꯣꯝꯃꯤꯁꯤ ꯎꯔꯕ ꯁꯤꯅꯤ ꯖꯥꯇꯤꯡꯒ ꯁ꯭ꯇꯦꯁꯟ ꯆꯤꯡꯒꯤ ꯂꯩꯆꯤꯟꯗ ꯄꯣꯝꯈ꯭ꯔꯦ ꯍꯥꯟꯅ ꯑꯁꯣꯝ ꯉꯥꯎꯅ ꯆꯠꯇꯨꯃ ꯎꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯌꯥꯝ ꯂꯩꯕ ꯅꯨꯡꯉꯥꯏꯅ ꯑꯩꯅ ꯈꯟꯖꯕꯗ ꯃꯐꯝꯁꯦ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯃꯐꯝꯁꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦꯀꯣ ꯃꯌꯥꯝ ꯌꯦꯡꯉꯨ ꯑꯥꯗꯒꯤ ꯄꯣꯝꯕ ꯃꯤꯁꯤ ꯌꯦꯡꯉꯨꯀꯣ ꯆꯤꯡ ꯌꯨꯝꯒ ꯂꯩ ꯆꯤꯡꯊꯛꯁꯤꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯉꯁꯤꯅꯤ ꯃꯌꯥꯝ ꯁꯥꯏꯅ ꯍꯥꯐꯝ ꯀꯩꯅꯣ ꯇꯧꯔꯗꯝꯃꯦ ꯑꯗꯣ ꯅꯣꯡꯁꯤꯅꯅꯦ ꯂꯝꯕꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯏ ꯑꯗꯨꯅ ꯇ꯭ꯔꯦꯟꯁꯦ ꯈꯤꯇꯪ ꯂꯦꯠ ꯑꯣꯏꯔꯦ ꯑꯗꯣ ꯑꯩ ꯃꯊꯪ ꯁꯨꯝ ꯃꯌꯥꯝꯗ ꯀꯩꯅꯣ ꯌꯦꯡꯍꯟꯒꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯏꯁꯤꯡ ꯆꯥꯎꯅ ꯅꯣꯡ ꯆꯨꯅ ꯆꯤꯡꯒ ꯏꯁꯤꯡ ꯆꯥꯎꯅ ꯌꯦꯡꯉꯣ ꯏꯁꯤꯡ ꯍꯦꯛꯇ ꯆꯤꯡꯗ ꯏꯁꯤꯡ ꯆꯦꯟꯊꯔꯤꯁꯤ ꯌꯦꯡꯉꯣ ꯃꯌꯥꯝꯁꯤꯅ ꯖꯥꯇꯤꯡꯒ ꯔꯥꯝꯄꯨꯔ ꯃꯐꯝꯗ ꯌꯦꯡꯉꯨ ꯃꯌꯥꯝ ꯏꯁꯤꯡ ꯆꯥꯎꯅ ꯆꯤꯡꯗ ꯏꯁꯤꯡ ꯇꯥꯏ ꯃꯌꯥꯝ ꯌꯦꯡꯉꯨ ꯀꯟꯇꯤꯅ꯭ꯌꯨ ꯏꯁꯤꯡ ꯆꯥꯎꯔꯦ ꯑꯗꯨꯅ ꯇ꯭ꯔꯦꯟꯁꯦ ꯂꯦꯠ ꯑꯣꯏꯔꯦ ꯌꯥꯝ ꯌꯣꯒ ꯏꯁꯤꯡꯁꯦ ꯆꯤꯡꯒꯤ ꯆꯦꯟꯊꯕ ꯏꯁꯤꯡ ꯇꯨꯔꯦꯜꯅꯤ ꯃꯣꯏꯁꯦ ꯏꯁꯤꯡꯁꯦ ꯌꯦꯡꯉꯨ ꯏꯁꯤꯡ ꯈꯨꯆꯥꯎ ꯑꯃꯅꯤꯅꯀꯣ ꯆꯤꯡꯁꯦ ꯐꯗ꯭ꯔꯥ ꯃꯈꯥꯗꯅ ꯃꯦꯟ ꯔꯣꯗ ꯂꯩꯔꯦ ꯒꯥꯔꯤ ꯂꯝꯕꯤ ꯏꯁꯤꯡ ꯌꯥꯝ ꯆꯥꯎꯔꯦ ꯖꯥꯇꯤꯡꯒ ꯔꯥꯝꯄꯨꯔ 이싱이 ꯃꯌꯥꯝ ꯆꯦꯜꯂꯤꯁꯦ
ꯐꯖꯕꯅꯤ ꯃꯐꯝꯁꯦ ꯇ꯭ꯔꯦꯟꯁꯦ ꯄꯨꯡ ꯕꯥꯔꯣ ꯑꯗꯨꯋꯥꯏ ꯊꯨꯡꯂꯣꯏꯕ ꯕꯁꯁꯦ ꯄꯨꯡ ꯂꯩꯔꯦ ꯃꯊꯪ ꯁꯟꯗꯣꯛꯑꯒꯦ ꯁꯤꯅ ꯃꯌꯥꯝ Chandrapura Nat era hilera haiba era duga ising sino asijangsi sore sing langre train lambi si ko duna train jam slow chale moi sing chau duna ko train late oi chuai na kan oi je tani sing chau ri sim ya ado sing pham chi le hore ko sing chau re sum si yong sum yam sam tang ai yem ni si 실제로 수능은 따야 할거 헬라라 하얀 pomsi가 이신의 뻥렁 그리지요 농 컨티뉴 주고 거 농세 컨티뉴 주고네 그러니 헬라라 하얀 pomsi가 진저부나 헬레 안에 하리고 신경 써야 신호면 너무 좀 이거를 저렇게 신호도 매미 한 적이 있고 가슴 이거 저렇게 노남스 매암시라 와르소나 바닥푸르 자우레 바닥 자우레 스선 자우레 매암 농수버니나 거 kumbasin ngamdre video logo ngamdre gaibang de sum lawre sinaw maya ke badar pujang sanna na ile rese ko Betul-betul senja ure sinam yang mungam sui, sini punya jam deh, si mungam sui bako. Nung sini, kumba kain jah deh video kalau jah deh sinam ya, si. Nung sini kain tahu jah deh video logo jah deh sinam yang cum. Mati sum yang baik ada. Semua pulau sum ada le. Oh, matang sih jauh kan mau air video lo je guys nama yang. Aja kita air kamu ke. Yang bos sih jauh sesuatu jauh jadi kumaga auto dah kumaga ya. Air yang itu pada ada lag pada ni sih memang sih kumaga. Video ayo na masinaw ta ay kahanjarage si video si asada si person jage sinaw na bye bye